ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯃ ꯂꯩꯔꯝꯂꯦ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 9:30 ꯇꯥꯕ ꯃꯇꯝꯗ ꯑꯟꯗ꯭ꯔꯣ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯆꯪꯉꯝꯗꯕꯤ ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯊꯧꯕꯥꯜ ꯇꯨꯔꯦꯜꯒꯤ ꯇꯣꯔꯕꯥꯟꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯃ ꯂꯩꯔꯝꯕꯗꯒꯤ ꯑꯟꯗ꯭ꯔꯣ ꯄꯨꯂꯤꯁꯀꯤ ꯇꯤꯝ ꯑꯃ ꯂꯥꯛꯇꯨꯅ ꯂꯧꯈꯠꯈ꯭ꯔꯦ꯫ ꯁꯤꯗꯨꯅ ꯂꯩꯔꯝꯂꯕ ꯃꯤꯑꯣꯏ ꯑꯗꯨ ꯌꯥꯏꯔꯤꯄꯣꯛ ꯆꯪꯉꯝꯗꯕꯤ ꯃꯈꯥ ꯂꯩꯀꯥꯏ ꯃꯗ꯭ꯔꯥꯁꯥ ꯔꯣꯗꯇꯒꯤ MD ꯐꯤꯔꯣꯖ ꯈꯥꯟ 94 ꯑꯄꯣꯛꯄ ꯖꯂꯥꯜ ꯀꯧꯏ꯫ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯉꯁꯤ ꯑꯌꯨꯛ ꯃꯤꯌꯥꯝꯅ ꯇꯨꯔꯦꯜꯗ ꯀꯨꯝꯕꯗ ꯊꯦꯡꯅꯔꯛꯄꯗꯒꯤ ꯑꯟꯗ꯭ꯔꯣ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯔꯕ ꯃꯇꯨꯡ ꯄꯨꯂꯤꯁ ꯇꯤꯝ ꯑꯃ ꯃꯐꯝ ꯑꯗꯨꯗ ꯐꯣꯔꯦꯟꯁꯤꯛ ꯇꯤꯝ ꯑꯃꯒ ꯂꯣꯏꯅꯅ ꯂꯥꯛꯈꯤ꯫ ꯂꯣꯏꯅꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯂꯧꯈꯠꯂꯒ ꯄꯨꯈ꯭ꯔꯦ꯫ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏꯁꯤꯡꯅ ꯇꯝꯊꯤꯅ ꯐꯨꯔꯒ ꯍꯥꯠꯂꯝꯕ ꯑꯣꯏꯒꯅꯤ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯂꯩ ꯍꯥꯏꯔꯤ꯫ PL ꯁꯟꯇꯣꯁꯀ ꯎꯅꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯗꯦꯜꯂꯤꯗ ꯀꯦꯝꯞ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯐꯣꯔꯃꯔ CM N ꯕꯤꯔꯦꯟꯅ ꯂꯨꯆꯤꯡꯕ MLA ꯀꯥꯡꯕꯨ ꯑꯃꯅ ꯉꯁꯤ BJPꯒꯤ ꯅꯦꯁꯅꯦꯜ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ BL ꯁꯟꯇꯣꯁꯀ ꯎꯅꯗꯨꯅ ꯃꯅꯤꯄꯨꯔꯗ ꯑꯊꯨꯕ ꯃꯇꯝꯗ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯁꯦꯝꯅꯕꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯟꯅꯈ꯭ꯔꯦ꯫ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕ ꯑꯗꯨ ꯌꯥꯝꯅ ꯄꯣꯖꯤꯇꯤꯚ ꯑꯣꯏ ꯍꯥꯏꯈꯤ꯫ ꯉꯁꯤ ꯐꯣꯔꯃꯔ CM N ꯕꯤꯔꯦꯟꯅ ꯂꯨꯆꯤꯡꯂꯒ BL ꯁꯟꯇꯣꯁ ꯎꯅꯈꯤꯕ ꯑꯗꯨꯗ MLA ꯕꯤꯁꯣꯔꯖꯤꯠ, MLA ꯈꯦꯝꯆꯥꯟ, MLA ꯒꯣꯕꯤꯟꯗꯥꯁ, ꯁ꯭ꯄꯤꯀꯔ ꯁꯩꯇꯕꯔꯇ ꯑꯃꯁꯨꯡ MLA ꯏꯕꯣꯝꯆꯥ ꯌꯥꯎꯈꯤ ꯍꯥꯏꯔꯤ꯫ ꯐꯤꯂꯤꯄꯤꯟꯁꯇ ꯑꯀꯟꯕ ꯌꯨꯋꯥ ꯍꯥꯈ꯭ꯔꯦ꯫ ꯈꯥ ꯊꯪꯕ ꯐꯤꯂꯤꯄꯤꯟꯁꯀꯤ ꯃꯤꯠꯅꯥꯎ ꯑꯥꯏꯂꯦꯟꯗ ꯑꯀꯟꯕ ꯌꯨꯋꯥ ꯍꯥꯕꯒꯤ ꯊꯧꯗꯣꯛꯇ ꯃꯤꯑꯣꯏ 2 ꯁꯤꯔꯦ꯫ ꯔꯤꯛꯇꯔ ꯁ꯭ꯀꯦꯜꯗ 7.4 ꯌꯧꯅ ꯌꯨꯋꯥ ꯍꯥꯈꯤꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯁꯨꯅꯥꯃꯤꯒꯤ ꯋꯥꯔꯅꯤꯡ ꯄꯤꯈꯤꯕꯒ ꯂꯣꯏꯅꯅ ꯁꯃꯨꯗ꯭ꯔ ꯃꯄꯥꯟ ꯅꯛꯅ ꯂꯩꯕ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛ ꯁꯥꯐꯒꯗꯕ ꯃꯐꯝꯗ ꯍꯣꯡꯗꯣꯛꯅꯕ ꯈꯪꯍꯟꯈꯤ꯫ US ꯁꯨꯅꯥꯃꯤ ꯋꯥꯔꯅꯤꯡ ꯁꯤꯁꯇꯦꯝꯅ ꯆꯦꯛꯁꯤꯟ ꯋꯥꯔꯣꯜ ꯄꯤꯈꯤꯕꯒ ꯂꯣꯏꯅꯅ ꯏꯄꯤꯁꯦꯟꯇꯔꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 200ꯅ ꯀꯣꯟꯕ ꯃꯐꯝꯗ ꯁꯨꯅꯥꯃꯤꯒꯤ ꯏꯊꯛ ꯏꯄꯣꯝ ꯌꯧꯔꯛꯄ ꯌꯥꯏ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤ꯫ ꯐꯤꯂꯤꯄꯤꯟꯁ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯚꯣꯜꯀꯦꯅꯣꯂꯣꯖꯤ ꯑꯦꯟ ꯁꯤꯁꯃꯣꯂꯣꯖꯤꯁꯅꯁꯨ ꯁꯃꯨꯗ꯭ꯔ ꯃꯄꯥꯟ ꯅꯛꯅ ꯂꯩꯔꯤꯕ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯅꯕ ꯃꯤꯌꯥꯝꯗ ꯈꯪꯍꯟꯈꯤ꯫ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯐꯔꯗꯤꯅꯥꯟꯗ ꯃꯥꯔꯀꯣꯁ ꯖꯨꯂꯤꯌꯔꯅ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤ ꯀꯨꯞꯅ ꯌꯦꯡꯁꯤꯟꯕꯒ ꯂꯣꯏꯅꯅ ꯃꯤꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯑꯈꯟꯅꯕ ꯊꯧꯔꯥꯡ ꯂꯧꯈꯠꯄ ꯍꯧꯈ꯭ꯔꯦ꯫ ꯃꯤꯑꯣꯏ ꯑꯃ ꯀꯟꯈ꯭ꯔꯦ꯫ ꯁꯦꯛꯃꯥꯏ ꯑꯋꯥꯡ ꯂꯩꯀꯤꯟꯊꯕꯤꯗ ꯄꯨꯡ 1:15 ꯇꯥꯕꯗ ꯒꯨꯍꯥꯗ ꯇꯥꯁꯤꯟꯈꯤꯕꯗꯒꯤ ꯃꯅꯤꯄꯨꯔ ꯐꯥꯌꯔ ꯁꯥꯔꯚꯤꯁꯅ ꯀꯟꯈ꯭ꯔꯦ꯫ ꯒꯨꯍꯥꯗ ꯇꯥꯁꯤꯜꯂꯨꯔꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯃꯤꯡ ꯊꯥꯡꯖꯝ ꯊꯕꯥꯗꯦꯕꯤ 39, ꯃꯄꯨꯔꯣꯏꯕ KH ꯌꯥꯇ꯭ꯔꯥ ꯀꯧꯏ꯫ ꯂꯩꯀꯟꯊꯕꯤ ꯁꯥꯟꯇꯤꯄꯨꯔꯗꯒꯤꯅꯤ꯫ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯀꯟꯇ꯭ꯔꯣꯜ ꯔꯨꯝꯗꯒꯤ ꯐꯥꯌꯔ ꯁꯥꯔꯚꯤꯁꯇ ꯄꯥꯎ ꯄꯤꯔꯛꯄꯗꯒꯤ ꯈꯨꯗꯛꯇ ꯐꯥꯌꯔ ꯁꯕ ꯁ꯭ꯇꯦꯁꯟ ꯁꯦꯛꯃꯥꯏꯒꯤ ꯇꯤꯝ ꯑꯃꯅ ꯃꯅꯤꯄꯨꯔ ꯐꯥꯌꯔ ꯁꯥꯔꯚꯤꯁꯀꯤ ꯑꯅꯧꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥ ꯁꯤꯖꯤꯟꯅꯗꯨꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯄꯨꯟꯁꯤ ꯀꯟꯈꯤꯕꯅꯤ꯫ ꯃꯤꯑꯣꯏ ꯑꯁꯤ ꯀꯟꯕꯗ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯑꯃꯗꯤ ꯀꯣꯏꯔꯦꯡꯒꯩꯗ ꯂꯩꯕ BSFꯅꯁꯨ ꯃꯇꯦꯡ ꯄꯥꯡꯈꯤ ꯍꯥꯏꯔꯤ꯫ ꯗꯨꯕꯥꯏꯗ ꯂꯦꯟꯗꯤꯡ ꯇꯧꯈ꯭ꯔꯦ꯫ ꯑꯣꯁꯇ꯭ꯔꯤꯌꯥꯒꯤ ꯚꯤꯌꯦꯅꯦꯗꯒꯤ ꯅ꯭ꯌꯨ ꯗꯦꯜꯂꯤ ꯊꯝꯅ ꯄꯥꯏꯔꯛꯀꯗꯕ ꯑꯦꯌꯔ ꯏꯟꯗꯤꯌꯥꯒꯤ ꯐ꯭ꯂꯥꯏꯠ ꯑꯃ ꯇꯦꯛꯅꯤꯀꯦꯜꯂꯤ ꯑꯁꯣꯏꯕ ꯂꯩꯕꯗꯒꯤ ꯃꯃꯥꯏ ꯂꯩꯔꯒ ꯗꯨꯕꯥꯏꯗ ꯂꯦꯟꯗꯤꯡ ꯇꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯀꯥꯕꯨꯜꯗ ꯄꯥꯀꯤꯁꯇꯥꯟꯅ ꯅꯣꯡꯊꯛꯇꯒꯤ ꯕꯣꯝ ꯍꯩꯊꯕꯗꯒꯤ ꯎꯪꯈꯠꯅꯔꯦ꯫ ꯄꯥꯀꯤꯁꯇꯥꯟꯒꯤ ꯐꯥꯏꯇꯔ ꯖꯦꯠꯁꯤꯡꯅ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯀꯣꯅꯨꯡ ꯀꯥꯕꯨꯜꯗ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗ ꯅꯣꯡꯊꯛꯇꯒꯤ ꯑꯦꯇꯦꯛ ꯆꯠꯊꯈ꯭ꯔꯦ꯫ ꯇꯍꯔꯤꯛ-ꯏ-ꯇꯥꯂꯤꯕꯥꯟ ꯄꯥꯀꯤꯁꯇꯥꯟ TTP-ꯒ ꯃꯔꯤ ꯂꯩꯅꯕ ꯃꯐꯝꯁꯤꯡꯗ ꯄꯥꯀꯤꯁꯇꯥꯟꯅ ꯅꯣꯡꯊꯛꯇꯒꯤ ꯑꯦꯇꯦꯛ ꯆꯠꯊꯈꯤꯕꯅꯤ꯫ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯑꯦꯛꯇꯤꯡ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇꯔ ꯑꯃꯤꯔ ꯈꯥꯟ ꯃꯨꯜꯇꯥꯀꯤꯅ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯂꯥꯛꯇꯨꯅ ꯑꯦꯛꯁꯇꯔꯅꯦꯜ ꯑꯦꯐꯤꯌꯔꯁ ꯃꯤꯅꯤꯁꯇꯔ S. ꯖꯣꯏꯁꯪꯀꯔꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯆꯩꯔꯛꯇ ꯄꯥꯀꯤꯁꯇꯥꯟꯒꯤ ꯐꯥꯏꯇꯔ ꯖꯦꯠꯁꯤꯡꯅ ꯑꯦꯇꯦꯛ ꯆꯠꯊꯈꯤꯕꯅꯤ꯫ ꯄꯥꯀꯤꯁꯇꯥनी ꯗꯤꯐꯦꯟꯁ ꯀꯃꯦꯟꯇꯦꯇꯔꯒ ꯃꯔꯤ ꯂꯩꯅꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯑꯦꯀꯥꯎꯟꯠꯇ ꯊꯥꯗꯣꯔꯛꯄ ꯋꯥꯔꯣꯜ ꯑꯃꯗ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯅ ꯀꯥꯕꯨꯜꯗ ꯑꯦꯇꯦꯛ ꯆꯠꯊꯈꯤꯕꯒ ꯋꯥꯐꯝ ꯀꯟꯐꯥꯔꯝ ꯇꯧꯕ ꯂꯩꯇꯦ ꯍꯥꯏꯔꯤ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯥꯀꯤꯁꯇꯥꯟ ꯑꯦꯌꯔ ꯐꯣꯔꯁ ꯑꯃꯗꯤ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃꯠꯇ ꯐꯣꯡꯗꯣꯔꯛꯄ ꯂꯩꯇ꯭ꯔꯤ꯫ ꯃꯤꯗꯤꯌꯥ ꯔꯤꯄꯣꯔꯠꯀꯤ ꯃꯇꯨꯡ ꯏꯟꯅꯗꯤ TTP-ꯒꯤ ꯂꯨꯆꯤꯡꯕ ꯅꯨꯔ-ꯋꯥꯂꯤ ꯃꯦꯍꯁꯨꯗꯀꯤ ꯂꯩꯐꯝꯗ ꯑꯊꯝꯅꯅ ꯅꯣꯡꯊꯛꯇꯒꯤ ꯑꯦꯇꯦꯛ ꯆꯠꯊꯈꯤꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯔꯤ꯫ ꯃꯤꯑꯣꯏ 2 ꯍꯦꯔꯣꯏꯟ KG 2ꯒ ꯀꯣꯟꯅꯅ ꯐꯥꯔꯦ꯫ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤ ꯗ꯭ꯔꯒ ꯂꯂꯣꯟꯕ ꯑꯃ ꯍꯦꯔꯣꯏꯟ ꯄꯥꯎꯗꯔ KG 2 ꯍꯦꯟꯕꯒ ꯀꯣꯟꯅꯅ ꯊꯧꯕꯥꯜ ꯄꯨꯂꯤꯁ FGT BSF ꯏꯝꯐꯥꯜꯅ ꯐꯥꯕ ꯉꯝꯈ꯭ꯔꯦ꯫ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯗꯨ ꯂꯤꯂꯣꯡ ꯂꯤꯇꯥꯟ ꯃꯈꯣꯡꯗ ꯂꯩꯕ MD ꯈꯤꯔꯁꯤꯠ ꯑꯂꯥꯝ 25 ꯑꯄꯣꯛꯄ KH ꯑꯌꯥꯖꯨꯗꯤꯟꯅꯤ꯫ ꯈꯤꯔꯁꯤꯠ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯒꯤ ꯃꯌꯨꯝꯗ ꯗ꯭ꯔꯒ ꯌꯣꯜꯂꯦ ꯍꯥꯏꯕꯒꯤ ꯑꯀꯛꯅꯕ ꯄꯥꯎ ꯑꯃ FGT BSF ꯏꯝꯐꯥꯜꯅ ꯐꯪꯕꯗꯒꯤ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 3:30 ꯇꯥꯕ ꯑꯗꯨꯋꯥꯏꯗ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯀꯤ ꯇꯤꯝ ꯑꯃꯗꯤ ꯂꯤꯂꯣꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯅꯨꯄꯤ ꯄꯨꯂꯤꯁ ꯌꯥꯎꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯑꯣꯐꯤꯁꯤꯌꯦꯜ ꯇꯤꯝ ꯀꯌꯥꯅ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯈꯤ꯫ ꯈꯤꯔꯁꯤꯠꯀꯤ ꯃꯌꯨꯝꯗ ꯆꯠꯊꯈꯤꯕ ꯊꯤꯕ ꯍꯨꯝꯕ ꯑꯗꯨꯗ ꯍꯦꯔꯣꯏꯟ ꯄꯥꯎꯗꯔ KG 2, ꯒ꯭ꯔꯥꯝ 39, ꯃꯣꯕꯥꯏꯜ ꯐꯣꯟ 3, ꯂꯨꯄꯥ 1,000 ꯈꯔ ꯍꯦꯟꯅ ꯌꯥꯎꯕ ꯃꯅꯤ ꯕꯦꯒ, ATM ꯀꯥꯔꯗ 3 ꯐꯪꯕ ꯉꯝꯈꯤ꯫ ꯃꯈꯥ ꯇꯥꯅ ꯊꯤꯕ ꯍꯨꯝꯕꯗ ꯍꯦꯔꯣꯏꯟ ꯄꯥꯎꯗꯔ ꯌꯥꯎꯕ ꯀꯦꯁ 3, ꯀꯐ ꯁꯤꯔꯞ ꯕꯣꯇꯜ 9, ꯑꯍꯥꯡꯕ ꯀꯐ ꯁꯤꯔꯞꯀꯤ ꯕꯣꯇꯜ 9, ꯁꯦꯜ ꯑꯣꯏꯅ ꯂꯨꯄꯥ ꯂꯥꯈ 4 ꯍꯦꯟꯕꯒꯤ ꯁꯦꯟꯐꯝ ꯐꯪꯕ ꯉꯝꯈꯤ꯫ ꯄꯨꯂꯤꯁꯅ ꯃꯈꯥ ꯇꯥꯅ ꯃꯍꯥꯛꯄꯨ ꯋꯥꯍꯪ ꯆꯠꯊꯕꯗ ꯃꯉꯣꯟꯗ ꯗ꯭ꯔꯒ ꯁꯄ꯭ꯂꯥꯏ ꯇꯧꯕꯅꯤ ꯍꯥꯏꯕ ꯏꯝꯐꯥꯜ ꯏꯁꯀꯤ ꯈꯦꯇ꯭ꯔꯤꯒꯥꯎ ꯃꯅꯤꯡ ꯂꯩꯀꯥꯏꯗꯒꯤ MD ꯑꯛꯕꯔ 38 ꯑꯄꯣꯛꯄ ꯕꯖꯥꯔ ꯀꯧꯕ ꯃꯤꯑꯣꯏ ꯑꯃ ꯐꯥꯒꯠꯄ ꯉꯝꯈꯤ꯫ ꯃꯉꯣꯟꯗꯒꯤ ꯗ꯭ꯔꯒ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯕꯗ ꯁꯤꯖꯤꯟꯅꯕꯅꯤ ꯍꯥꯏꯕ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯅꯝꯕꯔ WB 02AM 9436 ꯊꯥꯕ ꯑꯉꯧꯕ ꯃꯆꯨꯒꯤ ꯀ꯭ꯔꯦꯇꯥ ꯀꯥꯔ ꯑꯃ ꯐꯥꯈꯤ꯫ ꯑꯛꯕꯔꯒꯤ ꯃꯌꯨꯝꯗꯁꯨ ꯃꯈꯥ ꯇꯥꯅ ꯊꯤꯕ ꯍꯨꯝꯕ ꯁꯦꯜ ꯑꯣꯏꯅ ꯂꯨꯄꯥ ꯂꯥꯈ 1 ꯌꯥꯎꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯕꯦꯡꯀꯤ ATM ꯀꯥꯔꯗ 3, ꯑꯙꯥꯔ ꯀꯥꯔꯗ 1, ꯗ꯭ꯔꯥꯏꯚꯤꯡ ꯂꯥꯏꯁꯦꯟꯁ, ꯄꯥꯟ ꯀꯥꯔꯗ ꯑꯃꯒꯁꯨ ꯐꯪꯈꯤ꯫ ꯐꯥꯒꯠꯂꯕ ꯄꯣꯠꯂꯝꯁꯤꯡ ꯑꯃꯗꯤ ꯃꯤꯑꯣꯏ 2 ꯑꯗꯨ ꯂꯤꯂꯣꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯃꯈꯥ ꯇꯥꯕ ꯂꯤꯒꯦꯜ ꯑꯦꯛꯁꯟ ꯂꯧꯈꯠꯅꯕꯒꯤꯗꯃꯛ ꯁꯤꯟꯅꯈ꯭ꯔꯦ꯫ NPPꯅ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯗꯤꯃꯥꯟꯒꯤ ꯃꯥꯌꯣꯛꯇ ꯂꯩ꯫ ꯁꯤꯂꯣꯡꯒꯤ ꯃꯅꯤꯄꯨꯔꯒꯤ ꯔꯥꯖꯕꯥꯔꯤ ꯊꯨꯒꯥꯏꯈꯤꯕ ꯃꯦꯘꯥꯂय ꯒꯚꯔꯟꯃꯦꯟꯠꯀ ꯃꯔꯤ ꯑꯃꯠꯇ ꯂꯩꯅꯗꯦ꯫ ꯁꯪꯃꯥ
NPP na Manipurda separate administration demand gi mayok talai karigumba mong amata da Manipur gi integrity compromise tawba yaroi lamdam asida lairiba party khudingmak na unity ngakna leiminana appeal tawri loinana constitutional framework manungda wari sanaduna lamdam asida santi thamnaba hotnaminaba changi haina NPP gi national president su oiriba Meghalaya gi chief minister Conrad Sangmana ngasi classic grande gi Dynasty Hall da pangthokiba paugi mifam amada phongdokre mahangna makhatana haikibada numit nini gi oiba mahaki khongchat asegi manung chana Imphal da hek thunglabaga lamdam asida tung koinagi santi amasung tangdu leitaba phibam ama puraknabagi damakta suggestion sing launabagi damak tongan ba civil society organization amasung community kayagi mioi singa unaduna wari sare loinana Manipur gi governor Joy Kumar Balagasu unaduna administration gi maikai degi state asida santi thamnaba honnariba kaya adugi feedback sing su laure stakeholder sing unaduna wari sanabagi mathakta NPP gi MLA sing party gi luchingba sing state committee gi member sing youth amasung women front gi luchingba sing unaduna state asida party gi mapangal kankhat hanaba amasung matung tabada kari tawgada gi haibagi strategy sing yeng yathoknaba wari sanakre party gi luchingba sing gi maikai dagi su NPP na hena khumang chawse na thabak tawnabagi positive oiba wakhal kaya amasu lei Manipur dagi hawrakiba NPP asi ngasi di national party ama oire loinana masigi masa mareng sing north east state sing da pak sana sandurakle party sigi pandamdi region asida lairiba political vacuum asi mention naba hotnabani Manipur manungda matau karamna administration gi structure asi function tawgadagi haibasi matam chuppada khana nainagadabani Manipur mache tana thugai bagi mayokta party sina matam chuppada lei labnam asida lairiba community khudingmakna wahan thok leina wari sanaduna santi puraknaba honnaminasi wari watai sanaba amasung wakhal taminaba sina thabak khudingmak khumang chawsinnabagi amata ngairaba lambini free movement regime amasung border fencing gi matangda naga CSO singna pukhalakliba wafam kayagi matangda palladuna sangmana haikibada hiramasigi matangda yamna mamutana khannaba changi center gi maikai degi national security asi maru oiba amani hairabasu cultural amasung historical factor asisu yamna maru oina khanaba changi loinana kariguma thaba ama tawnabagi waref laudringai mamangda center na local community singa hana wari sanagadabani haiki amaramda mahaki Manipur khongchat asegi manungda Kangpokpi senapati amasung tadubida chatuna mafam adugi tongan ba CSO sing amasung community singa unanaba thorang tawri loinana maramda chatuna NPP gi leikidraba luchingba KCG gi imung manungga su unagani Nagaland gi party leader sing amasung NPP gi legislature singa unaduna state asegi lairiba issue kayagi matangda wakhanagani mahaki Manipur khongchat asi maruoina NPP na lamdam asida matam chuppagi oina santi tangdu leitaba amasung north east organization asigi development singi thabak thoram sing asi amukhana mapangal kankhat hanabagi khudong chaba amasuni haiki amalomda silongda leiba Manipuri rasbari thugai khibadu Meghalaya government ka karigumba hirama mata da mari leina de lamdam asigi historical oiba mafam amabu hekta thugai ba habasi yamna laibak thibani silongda leiba Manipur gi rasbari thugai khre haibagi pau tabada mahak masamangna mahake official kayaga phone tongnaduna hangba matamda Meghalaya government na hiramasigi matangda karisu yaude Manipur gi yamna maroiba mafam ama manghankhiba haibasi mahaki maikaidagi yamna nungaite thokiba thabak adu Manipur government gi instruction amana tawkhibani haina phongdokhi amaromda numit nini gi khongchata Imphal da lakhiba NPP gi president Conrad Sangma Kangpokpi da thungkhre maki khongchat aduda Khetrigao kendra gi MLA Saik Nur Hasan amasung Tamenglong kendra gi MLA Jamhenglun Pamaisu yauki mahangna Kangpokpi da hek thungbaga CSO local organization amasung community leaders singa unaduna interaction chathaba hokre hairi ana pung tara gani thoigi general strike lauk thokre India na Manipur bunam lausin kiba numit October taraga mga numit asida Manipur da ayuk pung mga dagi numidang walang pung mga fawa pung taraga ni thoigi general strike lauk thoklei general strike asina furup pumna makilaining lai sol gi thoram ana ayek I paw loisang gi thabak amadi mahaulang pok loisang gi thabak pumna maktadi athing batham loi loinana kanglei paki yawol lup pumna makna kauriba general strike total shutdown amasung boycott na chingba dasu sorepana sagwali haina lup asigi publicity and organization secretary MCI Favina thadorok pacherol amana hairi cherol asina makhata na hairi bana 1949 gi September kunga thoida Manipur gi maming da ngairba ningthaubu namduna ayaba khuyek lauraga chahi aduma ki October taraga manga da India na makhoi gi leiba ki saruk ama oina lausille haina lauthurak pasi yamna ingak ngakna thokna khide thokna gadaba thodok ama thokle haina khanabana ayaba oiki kok minai oirabadi mina aigi hakchangsu minai ohenba irai laina ngamhali leiba amagi miyamgi kok minai ohendrabadi leiba adu atopa leibangna irai laina loi chansinba ngami
240 rom mayangi punsirolda thajaduna kok minai oiraklaba aikhoi awagi makhutta chahi taret miot minai fangki awagi khuttagi ningtamba hanjulabasu kok minai oibadi makha adum chathaki migi mateng yaudabadi hingba ngamdraba khunai oiduna lakhi ningtamba manipurgi national assembly da laibaki ningtamba manghan ningdaba miyamgi mihut singna india da punba yaroi haina waref lawrabasu mayangi makhong konduna makhoigi kangbu khongbunai sing kharadi india na namlaw lawsin khibadu makhoigi apartpada hing thajinbaga chap manaki makhoigi khongbu sing hojik miyam marakta lairi leibak ningba saraga miyam marakta wajaw ngangba delhi da chatlaga jija hairaga mayangi makhongda konuna tuba mioi kayalamda masida miyamna fongna unaribasini mayangi punsi rol chahi chani chahumuk thajaduna chalaklaba punsirol oirakiba nongpoklamgi aiga haumin kaminarakpa ipa ipu I tinarakpa furup sing punsin nanaba hingbagi wakhalo leitraba wakhanda bharat mai onsen khraba kok asida mayangi wakhalo na pikthana hanjin khraba matam adudagidi aikhoigi mapan thogi hakchang asi irai laina mayang laibak ki minai oikhi mioi basi thaza ba haukrabadi thazariba posak aduda punsi asi lupsil lagal chatli akon badadi warak laba laiba asi machet machet thugai rakna bagi chaitheng pirak laba matamda aikhoi asi mayang olaba matamda hingada boy khalli ba wakhal ado thabak ta on thorai Chindasu tamdasu mayangi machu ahungi firal pairaga chenthongnara I Bharat basi oiba aikhoina heli aikhoina sengba Bharat basi ni haina lawba haurai masi minai oibagi aroiba thak adu yaure haina takchabani wafam asi akhangai kharana resistance oiba wakhaloni amasung miyoibagi manaba khunagi mayokta leiba wakhaloni haina fongdokpa yawi sorepadi international socialism gidi national socialism na maru oina lawi hairi October 15 gi ayuk pung 6 tagi numidang wairam pung 3 faaba manipur pumba korkom na pung 10 ni thoi gi total shutdown lauthokle India na manipur bu namduna lawsin khiba numit October 15 ase aikhoi gi ningtamba amasung miyoibagi hak manglaba amamba numit national black day haina korkom na khangnaduna lakli Maram aduna October 15 asi mahausagum ayuk pung 6 tagi numidang wairam pung 3 faubada manipurgi mafam pumbada total shutdown lauthokle miyamna su total shutdown asibu saugatpiu total shutdown manungda tangai fadaba na layeng mahulangpok I pau amasung lining laisholga mari lainaba thabak singdi komthokani haina publicity committee korkom na thadorokpa cherol amana hairi cherol asina makhata na hairibana Manipur na October 15 ing 1949 da India gi fibanung da tinchin khibagi matangda khananinarakpada wahang kaya chongthurakli madudi India gi fibanung da chandringai da Manipur masagi political status kari leikhibage India na Manipur lawsin khiba si malem gi chatna pathap ki miyeng da chumba thabak amara natraga aranba thodok amara India na lawsin khraba si da Manipur na masagi hana leijaramba political status ta hanjinba yabagi wafam leitabra Waram ahum asina mapung oiraga mari leinaba wahang macha kaya tholakta banate khudam oina India Lengang hek haijaba manipuri wafam asi India gi sovereignty gi wa manung chanmani kariguma mioi natraga leibak amatana India gi manungi wafam da khud thingjinba chumde hariba wafam asi kadai fawba chumbage manipur gi puari ase British ki natraga magi mahut sinba imperialist ki miyeng makhada yengba tarabadi achumba du thiba oithokte maramdi imperialism gi naina pathap adubu singnaba tarabadi imperialism gi wangmada yengba oithokte merger gi thawdo asi manipur gi mahausadagi chatharakpa state gi yumfam adudagi yengba tai 1180 dagi political constitution amagi makhada chingmi tamigi apunba early state manipur amang asi fawba oiduna lakli international law amasung Pera Mausi Funkibagi Matungda Manipurgi Wafam Nainabada Saknairaba Authority Oriba Malemgi Aiba Singa Loinana India gi Authority Oriba Aiba Kayagi Wafam Suyeng Batai Ahanba Wafam da Malemgi Lanjau Anigi Marakta Matamda Oikiba State Singi Political Status Asi Yamna Toina Saktam Amasung Thak Hongi Masi Oire Haiba Lengba Hongba Nairaba State ki Category Kaidokpa Wana Thokani Ahanba Lanjau gi Mamangda Leramba State System Asi Haujika Chanaba Yade Madu colonial oiba matamni imperialism colonialism gi sanglaba manglam chet ki matamna amuka hena chanainaba heli British paramountcy haibasima colony shu nattaba atopa ningthaupanba state singining tambada su khara sokpa international law na masak hek khangba wahai wata maksu thokte maram adumak nani sovereign semi sovereign state ki chab hek chaba characterization ama ngamdaba simak paramountcy gi matamda thoklibasi British India gidi mayek sengle colony ni adumakti paramount gi fibam da thiba wana thoi state sing punna sovereign oirabra haibasu haiman badana tana haifam thibada wai 1947 gi mamang da Manipur gi political status asi ahanba maktada loilam gi manung chande masigi matang da colonial source Indian source Manipur macha singi source amadi independent source kaya na chumle hana lawna khrabani Congress na British paramount gi mahut sinnaba kannaba laknai
ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯖꯨꯔꯤꯗꯤꯛꯁꯟꯒꯤ ꯋꯥꯡꯃꯗꯅꯤ ꯃꯁꯤ ꯕ꯭ꯔꯤꯇꯤꯁꯀꯤ ꯐꯤꯔꯦꯞꯅꯤ ꯁꯦꯡꯗꯣꯛꯍꯧꯕꯅ ꯆꯨꯝꯒꯗꯕ ꯋꯥꯐꯝꯗꯤ ꯕ꯭ꯔꯤꯇꯤꯁꯀꯤ ꯅꯦꯇꯤꯕ ꯁ꯭ꯇꯦꯠꯀꯤ ꯋꯥꯍꯟꯊꯣꯛ ꯑꯗꯨ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯋꯥꯍꯟꯊꯣꯛꯀ ꯃꯄꯥ ꯆꯞ ꯍꯦꯛ ꯆꯥꯟꯅꯗꯦ ꯀꯣꯡꯒ꯭ꯔꯦꯁ ꯂꯨꯆꯤꯡꯕꯁꯤꯡꯒꯤ ꯃꯤꯠꯌꯦꯡꯗ ꯅꯦꯇꯤꯕ ꯁ꯭ꯇꯦꯠ ꯍꯥꯏꯕꯁꯤ ꯃꯨꯒꯜ ꯁꯤꯈ ꯃꯔꯥꯊꯥ ꯂꯩꯕꯥꯛꯁꯤꯡꯒꯤ ꯃꯅꯨꯡ ꯆꯟꯈꯤꯕ ꯂꯩꯕꯥꯛ ꯑꯣꯏꯅ ꯇꯣꯏꯅ ꯄꯜꯂꯤ ꯃꯅꯤꯄꯨꯔꯗꯤ ꯃꯗꯨꯒꯤ ꯐꯤꯕꯝꯗ ꯆꯟꯈꯤꯕ ꯅꯠꯇꯦ ꯁꯔꯗꯥꯔ ꯄꯇꯦꯜꯒꯤ ꯕ꯭ꯂꯗ ꯔꯤꯂꯦꯁꯟ ꯁ꯭ꯇꯦꯠꯀꯤ ꯃꯅꯨꯡꯗꯁꯨ ꯃꯅꯤꯄꯨꯔꯗꯤ ꯆꯟꯈꯤꯕ ꯂꯩꯇꯦ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯅꯦꯇꯤꯕ ꯁ꯭ꯇꯦꯠꯀꯤ ꯋꯥꯍꯟꯊꯣꯛ ꯃꯅꯨꯡꯗ ꯌꯦꯡꯕ ꯇꯥꯔꯕꯗꯤ ꯃꯅꯤꯄꯨꯔꯗꯤ ꯕ꯭ꯔꯍꯃ ꯁ꯭ꯔꯤ ꯂꯪꯀꯥꯒꯨꯝꯅ ꯇꯣꯉꯥꯟꯕ ꯂꯩꯕꯥꯛꯅꯤ ꯀꯣꯡꯒ꯭ꯔꯦꯁꯅ ꯃꯇꯝ ꯄꯨꯝꯕꯗ ꯏꯟꯗꯤꯌꯟ ꯀꯟꯇꯤꯅꯦꯟꯁꯤ ꯂꯦꯡꯗꯅ ꯆꯠꯊꯔꯛꯄ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯅ ꯂꯥꯟꯅ ꯂꯧꯏ 1947ꯗꯗꯤ ꯃꯅꯤꯄꯨꯔ ꯃꯁꯥꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯃ ꯂꯩꯖꯔꯕꯅꯤꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯄ꯭ꯔꯣꯇꯦꯛꯇꯣꯔꯦꯠ ꯑꯃ ꯑꯣꯏꯖꯔꯕꯁꯨ ꯑꯣꯇꯣꯅꯣꯃꯁ ꯁ꯭ꯇꯦꯠ ꯑꯣꯏꯈ꯭ꯔꯕꯅꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯁꯤ ꯕ꯭ꯔꯤꯇꯤꯁ ꯅꯠꯇ꯭ꯔꯒ ꯀꯣꯡꯒ꯭ꯔꯦꯁꯅ ꯄꯤꯕ ꯅꯠꯇꯕꯅꯤꯅ ꯃꯈꯣꯏꯒꯤ ꯂꯩꯉꯥꯛꯀꯤ ꯐꯤꯕꯝꯒꯤ ꯋꯥꯡꯃꯗ ꯂꯩꯕ ꯃꯅꯤꯄꯨꯔꯒꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯣꯏ ꯁ꯭ꯇꯦꯠꯀꯤ ꯊꯥꯛ ꯑꯁꯤ ꯃꯇꯝ ꯑꯗꯨꯗ ꯕ꯭ꯔꯤꯇꯤꯁ ꯏꯟꯗꯤꯌꯥꯒꯤ ꯃꯅꯨꯡ ꯆꯟꯗꯦ ꯑꯃꯁꯨꯡ 1947ꯒꯤ 15 ꯑꯣꯒꯁꯇꯁꯨ ꯁ꯭ꯇꯦꯠꯅ ꯏꯟꯗꯤꯌꯥ ꯅꯠꯇ꯭ꯔꯒ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯅꯨꯡꯗ ꯂꯩꯇꯦ ꯍꯥꯏꯕꯁꯤ ꯕꯤ.ꯄꯤ. ꯃꯦꯅꯟ ꯃꯁꯥꯃꯛꯅ ꯃꯍꯥꯛꯀꯤ ꯏꯟꯇꯤꯒ꯭ꯔꯦꯁꯟ ꯑꯣꯐ ꯁ꯭ꯇꯦꯠꯇ ꯏꯔꯤ 1947ꯒꯤ ꯑꯣꯒꯁ 18ꯗ ꯃꯅꯤꯄꯨꯔꯅ ꯁ꯭ꯇꯦꯟ ꯁ꯭ꯇꯤꯜ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯃꯁꯨꯡ ꯑꯦꯛꯁꯤꯁꯟ ꯇ꯭ꯔꯤꯇꯤ ꯈꯨꯌꯦꯛ ꯄꯤꯔꯕ ꯃꯇꯨꯡꯗ ꯃꯅꯤꯄꯨꯔꯗ ꯂꯥꯛꯀꯗꯧꯔꯤꯕ ꯏꯟꯗꯤꯌꯟ ꯀꯟꯐꯦꯗꯦꯔꯦꯁꯟꯗ ꯗꯤꯐꯦꯟꯁ ꯑꯦꯛꯁꯇꯔꯅꯦꯜ ꯑꯦꯐꯤꯌꯔꯁ ꯑꯃꯗꯤ ꯀꯝꯃ꯭ꯌꯨꯅꯤꯀꯦꯁꯟ ꯍꯥꯏꯔꯤꯕ ꯍꯤꯔꯝ ꯑꯍꯨꯝ ꯑꯁꯤ ꯈꯥꯏꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯦꯁꯣꯁꯤꯌꯦꯠ ꯁ꯭ꯇꯦꯠ ꯑꯣꯏꯅ ꯂꯩ